Tamenglongda lamgi wahodagi khunja masel khatnabada security personnel yauna mioi kunmanga asok apna nangkhre public curfew laukthokre. Ngasi ayu pung 12 rom tarakpa matamda Tamenglong district headquarter da Dailong amasung Tamenglong khunjaugi khunjasingi marakta lamgi wahodagi ungkhatnaba thoraktuna chauna khana chainaba thokre. Thaudo aduda security personnel yauna khunja kunmanga rom hena asok apna nangkhre hairi. Thaudo adu ngasi ayu Tamenglong khunjaugi khunjasingna Chabaganda leiba public ground da meeting ama pangthokuna warip kaya lauraba matung khunjasing aduna Tamenglong district headquarter da leiba deputy commissioner amasung superintendent of police ki office singda memorandum pisinba lakpa matamda Dailon khulgi khunjasingna memorandum pisinba lakpa Tamenglong khunjaugi khunjasing lambida thatuna chathan khidabaga loinana nakal animakta ungkhanaraktuna khana chainabagi thaudo adu thokibani hairi. Thaudo adu hek thokraba matung Tamenglong district headquarter da deploy tawriba civil police Manipur rifles amadi CRPF ki personnel singna thaudok thokpam aduda yauchilaktuna khana chainabagi thaudo adu khamdoknaba akanma mawongda honaki hairi. Security force na khunjasing adu tankhainabagi damak tear gas amadi smoke bomb sing sizinaduna tankhainaba honaki. Amaromda khunjasingi maike dekisu security force tamna nung thajinduna attack chathaki khana chainabagi thaudo aduda security personnel amadi khunjapuna mioi kunmanga rom asok apna nangduna Tamenglong district hospital la pukatuna laikanaki hairi. Makhadaba pamdaba thaudok thoktunabagi damang ngasi district magistrate Tamenglong Dr. L. Asim Dangsawana thokpa order amagi matung ina Tamenglong district headquarter da Bharatiya Nagrik Suraksha Sanhita 2012 gi under section 163 gi makhada public curfew laukthokuna Tamenglong district headquarter da leiba miyoising mayumdagi mapal thokpa yaroi haibagi public notice ama thokibaga loinana Tamenglong district headquarter gi maru oiba government ki loisangsing amadi irang thorakpa yaba mafamsingda ahenba security force sing thajinduna ngaksenbagi thabak kanthakra hairi. Assamda security force ka khut thoknabada Nscn-Im gi kedarni chingnaba miyoi ahum sire security force ka khut thoknabagi thaudok amada National Socialist Council of Nagaland Nscn-Im ni chingnaba kedar ahum laikidre haidiba thaudok asi ngarang Assam gi Dima Hasao district ki Hablong police station gi manung chanba en khubing village amadi Here kilo village ani gi marakta thokibani hairi. Thaudo asigi matangda Assam police ki pau man hai Nscn-Im gi kedar khara hariba mafam aduda leire haibagi pau phangbaga loinana Dima Hasao da leiba National Highway Authority of India da cell gi demand sing tawre haibagi akangnaba pau ama phangwadagi Assam Police Special Unit amadi Assam Rifle ki apunba kangbuna haukiba nomaiting numitagi jingnaba mafam ting koisilaga thamlaga operation chathagibani hairi. Ngarang security force ki kangbu aduna en khubing village amadi Here kilo village ki mafam singda operation jangsiluba matamda mafam aduda hana leiramba Nscn-Im gi lanmi oigani chingnaba singna security force tamna nomai kapsilamlaga mafam adu thadoktuna chenkhiba honarakpada security force ki kangbuna khut handuna maike animakta khut thongnaki chawrangna pungkhai amarom maike animakta khut thongnarakpa matungda makhatana operation chathabada nongmai maruna palaba lal holub ahungi hakchang phangba ngangki loinana AK-47 rifles ama pistol ama amasong nongmai maru kharasu phangba ngamki asi bahakchang sing adu police na lokhalaba matungda masak khangdoknaba anakwa hospital gi miral changda thamkra hairi. Iramdam gi sinmi singi khuchumal matamga chunana phangangedabani haina fox na phongdokre. Sahi khudingi me wana lakpada malengi tongan mafam chingda sinmi singi numit May Day Workers Day haina thoram kaya paksana pangthokduna lagli. Thoram asima Englising amaga chanipan marfu mapanda phamkiba ani suba Communist International gi mifamna lepkiba warep amagi matung ina sinmi singi numit haiduna ngasidagi sahi samaga kuntragi mamangdagi thoram asi pangthoktuna lakpani haina Federation of Civil Society Organization Fox Manipur Information and Publicity Secretary Neris Mangangna thadropa Cherol amana hairi. Cherol achina makha taribadi sinmi singi numit asi sinmi singbu khudongtiba mafamda thabak chubadagi Englising maga chanipan marfu tarukta sinmi singna haurakiba asoba iho amadagi haurakibani loinana khunai amagi simit longi yanglen saru oidiba sinmi singi numit medena lakpada sinmi singda award anai leitaba phangpham thokpa haksing mapung phana phangba amadi sinpham khudingmakta sinpangliba sinmi singbu awangba thakta ikai khumnabaga loinana
चौखटपा इरमदम अमा ओइरसनु हाइना फोक्स मणिपुरना सिनमिसिंगी मफमदा याइफा पाउदल पिजरी गवर्नरना मयाई तांगबल लौरगा सेक्यूरिटी मिफम पांगथोखरे मणिपुरदा हौजिक ओइरिबा लॉ एंड ऑर्डर की फिबंगा मरी लेनना गवर्नर अजय कुमार बहलाना मयाई तांगबल लौरगा सेक्यूरिटी की मिफम अमा ngasi पांगथोखरे राज भवन इम्फाल की कॉन्फ्रेंस हॉल दा पांगथोखिबा सेक्यूरिटी मीटिंग अदुदा मणिपुर लेंगा की सेक्यूरिटी एडवाइजर कुलदीप सिंहा डीजीपी राजीव सिंहा 57 माउंटेन डिवीजन की जीओसी मेजर जनरल एसएस कार्तिकेया एमडीजीपी इंटेलिजेंस अशुतोष कुमार सिन्हा एडीजीपी लॉ एंड ऑर्डर लुफेंग काइलुन एसआईबी की जॉइंट डायरेक्टर नवदीप सिंहा गेरवल अमदी सीआरपीएफ अमसुंग बीएसएफ की पर्सनल टीम कयाना सरुक याकी सेक्यूरिटी मीटिंग अदुदा मणिपुर लेंगा की चीफ सेक्रेटरी पीके सिंहा कमिश्नर होम एंड अशोक कुमार 3 Corps GOC Lieutenant General Abhijit S. Pendakar IGAR East Major General Suresh Kumar Badana Chingba Official Kayana Video Conference की खुथांगदा सरुक याकी मीटिंग अदुदा मणिपुर की हौजिक ओरिबा लॉ एंड ऑर्डर की फिबम कुमना रिव्यू तौके हाइदी बीजेपी की एमएलए तरा हुमदोइना लुचिंगदुना एमएलए कुनमाथोइना पीएम मोदी अमदी होम मिनिस्टर अमित शाहदा मणिपुर अनौबा सरकार सेमदगे हाइना चिरोल पिसिनखिबा थौदोक असि बीजेपी की सेकेंड चैप्टर ऑफ ड्रामा तौबनी हाइना 3S समाजचरण सिंहा एडवोकेट चेयरमैन लीगल डिपार्टमेंट ऑफ मणिपुर पीसीसी ना ngasi कांग्रेस भवन इम्फाल दा पांगथोकबा प्रेस कॉन्फ्रेंस दा फोंदोखरे हाइदी मणिपुरी मचा मरी गंजा का कोनना गुवाहाटी ट्रेन स्टेशन दगी फारे गुवाहाटी की जीआरपीएस की टीम अमना मणिपुरी मचा मरीना ट्रेन दा गंजा केदी 65.500 पुरंबदगी गुवाहाटी ट्रेन स्टेशन दा गंजा सिंह अदुगा कोनना फाबंगमख्रे गंजा का कोनना फारबा मियोय सिंह अदुदी नोंगथोंगबम लेंसन सिंहा सई कुनिथोय अपोकपा नोंगथोंगबम जोय शंकर सिंहा वांखै युमलेंबम लेकाय रायलै खान तुंगसांग सई कुनमंगा अपोकपा लेखिरबा मिनथिंग तुंगसांग उख्रुल डिस्ट्रिक्ट की लांगदांग विलेज जेमस कामाई सई कुनमंगा अपोकपा मुनाल कामाई इम्फाल ईस्ट की नामदुलोंग अमसुंग बिष्णुपुर डिस्ट्रिक्ट की वाहेंग खुमन मयाई लेकायदगी पुखरमबम कांता सिंहा सई कुनमरी अपोकपा लेखिरबा पुखरमबम संदीप सिंहानी ऑफिशियल ओइबा पाव अमगी मतुंगिना हाइदिबा मियोय सिंह असिना दिमापुर रेलवे स्टेशन दगी दिल्ली तमना गंजा सिंह अदु पैकेट 94 दा हापतुना न्यू दिल्ली राजधानी एक्सप्रेस तोंगदुना लाखिबनी तुंगदा गुवाहाटी की रेलवे स्टेशन योरकपा मतमदा जीआरपीएस की टीम अमना मखोइना तोंगलिबा ट्रेन अदुना खामलिंगैदा प्लेटफॉर्म नंबर 1 दा संगदुना चेक तौबा मतमदा गंजा सिंह अदु फगतपा ngamkhibani haidi मखोई मथक्ता पुलिस ना लीगल एक्शन सिंह लौखतुना मखाताबा थबक सिंह चथबा हौख्रे हाइदी।